Chief Minister N. Biren na Malemgi oina khwaidagi chawba mikhal ama oigadauriba Lok Sabha mikhal asi harau kumhai oina khanbiganu. Thoglibe issue asi munna khantharaga leibak kannabagidamag miyamna vote thadabiyo haina appeal tawkhrai. Imphal gi thambal sanglenda pangthokiba BJP gi youth sammelan gi thauramda Chief Minister na wafum asi phongdokhibane. BJP Manipur Pradesh ki midyang makhada pangthokiba thauram aduda Chief Minister na makha taraduna Manipurda mapung fana peace amasong normalcy laknaba mipum khudingmak achumba maikaida puba ngamnaba hotnaminashi. Manipurda thokliba issue asigi matangda Prime Minister na wa amata phongdoktana laishili haiduna opposition party na BJP bu namthana hotnake. Adubu Prime Minister na Parliament ki floor da madi Independence Day numita Manipurda peace puraknabagi matangda fazaba wafam kaya phongdokhiba sidanattana BJP na lamdam asigi yaifanabagi damak paikhatliba tabak thauram sing khanghanba mathau tai haike. Tabak se thokpa loigra ka singak podong tawi madugi chanabi sima koi tokse Bharatiya Janata Party na akhoi gi tawge na hairurano Honorable Prime Minister na Honorable Union Home Minister misaj na tawruga leiraba pone NRC gi ahan step biometric logo mito khondokpa hore fencing khaba hore FMR scrap tawre kari pami ge NRC chana ni na full all India ge na tawni na lawrsi Bharatiya Janata Party alo chana loina lawrina kanano Congress ki Rahul sigi khatta sigi point je kadang haibada Manipur praja hubna Congress ka loi boycott tawra ka BJP da pirak ka do sigi point je khan badune khoi na matau ka